PSG na amuga na home da maithibadagi Lionel Messi bu noknakhrei. Paris Saint-Germain PSG na chathariba League 1 ge home ground oiriba Park Dress Princess ta nongmaijing numita sanakiba match amada Lyon gi makutta sino amada maithi khibaga loinana thangnana anirak home da maithiba nangkhrei. PSG na maithiraba matung supporter singi section kharana World Cup ki winning superstar Lionel Messi noknakhrei chayolani gi mamangda Rennes ka sanakiba home match amada PSG na ani sino da maithi hokibane. PSG amade Lyon ani na sanakiba match ta team mani na ahan half ki sanabada goal amata sanadana draw oike. Ani suba half ta Lyon ge Alexander Lacazette ki mahut changlakiba Bradley Barcola na sanabagi yangkai ga nipan suba minute ta Lyon gi amata ngai da mai pakpagi goal chanba ngamkhe. PSG na maithi horabasu haujik phawbu da punna match kunga mapan sanakibada point hompu ga daruk phangduna table gi makokta leire. Aduga Lyon na match kun mapan da point nifuga mari phangduna table gi mapan subada leire. Finland ngasi neto gi kuntraga mathoi suba member oiraga nei. Nordic laibak Finland ase ngasi prithvi da khwaidagi chawba military alliance NATO North Atlantic Treaty Organization ge kuntraga mathoi suba member oiraga ni haina ngarang NATO gi secretary general Jens Stoltenberg na laukthokre. Finland ga pullaga apply tawkhiba yumlona ba laibak Sweden su lakatoriba tha kharasida NATO gi member oiragnaba mahaki aningba su phongdokre. Gulf laibak sing amasung Russia na oil puthokpa nongmada barrel million ama henna kakthana ba warep na khre. United States na crude henna puthoknaba kanna sapu piraklavasu makhoina market stability midyeng thamli hairaduna Saudi Arabia na luchingduna nongmaijing numita achauba oil partnersing na pothok puthokpa kakthakre. Zelensky Poland da chatkadaure Ukraine gi President Volodymyr Zelensky chayola sida NATO gi akanba member state oiriba Poland da chatuna meeting kaya pangthoklagani haina ngarang Poland gi official sing na laukthokre.